ꯑꯇꯩ ꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯞꯆꯜꯂꯗꯤ ꯆꯥꯗꯦꯕꯀꯣ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯍꯦꯟꯅ ꯄꯥꯝꯕꯁꯤꯗꯅ ꯈꯔ ꯉꯧꯕꯤꯔꯒꯅ ꯉꯧꯕꯤꯔꯦ ꯆꯥꯛꯁꯨ ꯈꯔ ꯊꯥꯛꯑꯦ ꯑꯩꯅ ꯑꯗꯒꯤ ꯆꯥꯛ ꯂꯩꯇꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯆꯥꯛ ꯑꯁꯥꯕ ꯊꯣꯡꯕ ꯇꯥꯏꯃꯤꯡꯗꯗꯤ ꯑꯗꯨꯝ ꯑꯁꯥꯕ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯆꯖꯤꯛ ꯂꯩꯔꯗꯤ ꯆꯖꯤꯛꯇ ꯑꯗꯨꯝ ꯇꯧꯔꯦ ꯑꯩ ꯏꯆꯥ ꯑꯍꯨꯝꯃꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯂꯣꯏ ꯄꯥꯝꯃꯦꯕ ꯏꯆꯥꯅꯤꯅ ꯑꯗ ꯀꯦꯔꯂꯥꯗ ꯂꯩꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯗꯨꯝ ꯆꯥꯛ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒꯅꯦ ꯄꯤꯖꯔ ꯆꯠꯇꯣꯏ ꯏꯟꯖꯥꯡ ꯊꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯌꯨꯛꯇꯒꯤ ꯍꯧꯔꯦ ꯁꯝꯁꯨ ꯊꯥꯗꯣꯛꯑꯦ ꯉꯁꯤ ꯀꯣꯛ ꯂꯨꯖꯕ ꯑꯦꯂꯣꯚꯦꯔꯥ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕꯗꯣ ꯑꯗꯨꯗꯣ ꯇꯩꯔꯦ ꯑꯗꯨꯒ ꯊꯥꯗꯣꯛꯄꯅꯦ ꯁꯝꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯋꯥꯏ ꯁꯥꯕꯁꯨ ꯐꯩ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯏꯆꯥꯅꯨꯄꯥꯒꯤ ꯉꯁꯤꯗꯤ ꯆꯥꯛ ꯑꯣꯏꯅ ꯉꯧꯕꯤꯔꯦ ꯃꯥꯁꯦ ꯌꯦꯔꯨꯝ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯎꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯆꯥꯛꯀ ꯑꯣꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯣꯔꯣꯛ ꯍꯥꯞꯇꯕꯤꯗ ꯉꯧꯔꯦ ꯑꯗꯨꯒ ꯄꯤꯖꯔꯅꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯔꯤ ꯃꯥ ꯄꯨꯔꯤ ꯇꯧꯕꯒꯤ ꯂꯥꯛꯄꯅꯦꯕ ꯄꯨꯔꯤꯗꯣ ꯃꯉꯧꯁꯝ ꯀꯔꯤ ꯀꯔꯥ ꯃꯉꯧꯁꯝ ꯁꯥꯏꯁꯦ ꯄꯨꯔꯥ ꯂꯣꯏꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯁꯥꯕꯨꯗꯤ ꯏꯀꯟ ꯀꯟꯕ ꯑꯗꯨꯒ ꯐꯨꯔꯤꯗꯣ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯦꯡꯕꯗꯁꯨ ꯀꯨꯏꯁꯜꯂꯛꯑꯗꯤ ꯑꯃꯨꯛ ꯄꯥꯊꯣꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯊꯝꯃꯒ ꯐꯖꯅ ꯀ꯭ꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯤꯜꯂꯒꯦꯅ ꯂꯩꯔꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯔꯤ ꯑꯗꯣ ꯐꯅꯌꯥꯝꯗꯤ ꯐꯖꯜꯂꯦ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯅꯍꯥꯟ ꯁꯦꯝꯕ ꯍꯤꯗꯥꯛꯇꯣ ꯑꯗꯨꯗꯣ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯤꯕꯀꯣ ꯑꯅꯤꯔꯛ ꯇꯩꯕ ꯅꯣꯡꯃꯗ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯀꯪꯁꯜꯂꯦ ꯗꯥꯛꯇꯨꯗꯤ ꯗꯥꯛ ꯃꯥꯟꯗꯦ ꯍꯤꯗꯥꯛ ꯇꯩꯗ꯭ꯔꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯗꯥꯛꯇꯣ ꯃꯥꯅꯁꯨ ꯁꯤꯛꯄ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨ ꯃꯃꯥꯏ ꯐꯨꯔꯤ ꯁꯤꯛꯇꯅ ꯇꯧꯕꯅꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯩ ꯉꯁꯤꯁꯦ ꯑꯩꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝꯗꯤ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯥꯡꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯣ ꯃꯔꯥꯛꯇꯤ ꯌꯥꯎꯗꯦꯕꯀꯣ ꯃꯔꯥꯛ ꯌꯥꯎꯗꯦ ꯑꯗꯨꯅꯤꯅ ꯆꯨꯝꯅ ꯑꯗꯨꯝ ꯆꯪꯕꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯖꯒꯥ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯗꯣꯏꯁꯦ ꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤ ꯁꯣꯔꯣꯛ ꯃꯄꯥꯟ ꯁꯤ ꯃꯦꯟ ꯔꯣꯗ ꯂꯩꯌꯦꯕꯀꯣ ꯃꯦꯟ ꯔꯣꯗꯁꯤꯒꯤ ꯃꯦꯟ ꯔꯣꯗꯀ ꯊꯪꯅꯕꯁꯤꯁꯦ ꯗꯨꯀꯥꯟ ꯑꯃ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯁꯨꯝ ꯑꯩ ꯍꯌꯦꯡ ꯍꯣꯁꯇꯦꯜ ꯂꯩꯀꯥꯟꯗ ꯁꯨꯝ ꯇꯦꯛ ꯇꯧꯕ ꯌꯥꯕ ꯀꯩꯅꯣ ꯌꯣꯟꯕ ꯌꯥꯕ ꯈꯔ ꯌꯣꯟꯒꯦꯅ ꯆꯠꯂꯅꯤ ꯑꯩꯁꯨ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯍꯧꯔꯤ ꯍꯦꯠ ꯃꯤꯁꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯝꯕꯤꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤꯅꯦ ꯅꯪ ꯆꯥꯛꯁꯪꯁꯦ ꯀꯔꯣꯝꯗꯅꯣ ꯅꯪ ꯑꯣꯏꯌꯨ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯌꯨꯝ ꯁꯥꯐꯝꯁꯦ ꯊꯕꯛ ꯆꯤꯟꯈꯠꯂꯛꯄꯅꯤꯅ ꯑꯗꯨꯝ ꯌꯨꯝ ꯁꯥꯐꯝꯁꯤꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯧꯕꯁꯦ ꯑꯩ ꯊꯕꯛ ꯑꯣꯏꯔꯦꯕꯀꯣ ꯕꯕꯥꯅꯕꯨꯁꯨ ꯑꯗꯨꯝ ꯕꯕꯥꯁꯨ ꯂꯥꯛꯑꯝꯃꯦ ꯂꯥꯛꯄꯕꯨꯗꯤ ꯑꯩꯅ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯥ ꯑꯗꯨꯝ ꯃꯣꯏꯒꯤ ꯊꯤꯟꯕ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯦꯠ ꯃꯤꯁꯇ꯭ꯔꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯌꯨꯝ ꯃꯅꯨꯡꯒꯤ ꯀꯃꯥꯏ ꯀꯥꯁꯦ ꯇꯧꯕꯅꯣꯅ ꯀꯥꯁꯨ ꯄꯤꯛꯄꯅꯤꯅ ꯉꯥꯏꯍꯥꯛ ꯈꯟꯅꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯕꯖꯥꯔꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯛꯑꯦ ꯋꯥꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗꯁꯨ ꯄꯣꯠ ꯑꯃ ꯂꯧꯒꯦꯅ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯄꯣꯠ ꯆꯩ ꯗꯨꯀꯥꯟ ꯂꯣꯏ ꯁꯤꯗꯣꯛꯅꯗꯅ ꯂꯣꯏ ꯂꯩꯍꯧꯔꯦꯗ ꯃꯄꯥ ꯊꯕꯛꯇꯣ ꯑꯗꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯀꯣꯛꯁꯦ ꯂꯣꯏ ꯊꯥꯗꯅꯈ꯭ꯔꯦꯕ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯍꯧꯖꯤꯛ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤꯗꯣ ꯏꯟꯐꯦꯛꯁꯟ ꯂꯥꯛꯄꯗꯒꯤ ꯂꯣꯏ ꯁꯤꯗꯣꯛꯅꯔꯦ ꯋꯥꯒꯥꯏ ꯂꯝꯈꯥꯏꯁꯨ ꯕꯖꯥꯔ ꯂꯩꯔꯦ ꯁꯪꯒꯥꯗ꯭ꯔꯤꯕ ꯕꯖꯥꯔ ꯂꯣꯏ ꯁꯤꯗꯣꯛꯅꯔꯤꯁꯦ ꯋꯥꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯄꯣꯂꯤꯁ ꯑꯃ ꯂꯩꯔꯛꯑꯦꯕꯀꯣ ꯃꯆꯨꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯜꯂꯛꯄꯒ ꯁꯪꯇꯣꯛꯑꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯥꯎꯅꯤꯡꯗꯅ ꯇꯧꯔꯦꯕꯀꯣ ꯃꯆꯨꯁꯦ ꯈꯪꯗꯦ ꯐꯖꯗꯧꯗꯤ ꯃꯥꯜꯂꯦ ꯁꯨꯝ ꯍꯥꯟꯅ ꯄꯣꯂꯤꯁ ꯁꯨꯝ ꯁꯪꯉ ꯂꯩꯔꯒ ꯁꯨꯝ ꯁꯪꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯁꯪꯖꯜꯂꯦ ꯑꯃ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯉꯥꯛꯇ ꯂꯩꯔꯕ ꯁꯤꯗꯤ ꯈꯔ ꯌꯥꯛꯄꯁꯦ ꯑꯣꯏꯅ ꯁꯪꯉꯒꯦꯅ ꯁꯪꯉꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯁꯥꯝ ꯁꯤꯔꯦ ꯉꯁꯥꯏꯗꯒꯤ ꯃꯨꯠꯈꯤꯕ ꯃꯩꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯃꯩ ꯃꯨꯠꯄꯅ ꯆꯥꯛ ꯊꯣꯡꯉꯤ ꯁꯤꯡꯖꯨ ꯇꯧꯒꯦꯅ ꯃꯪꯒꯟ ꯉꯧꯔꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯇꯪ ꯇꯥꯅ ꯂꯩꯕꯗꯣ ꯂꯩꯇ꯭ꯔꯤꯕꯅꯦꯕ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯣ ꯑꯣꯏꯗ꯭ꯔꯤꯕꯅꯦꯕ
ꯂꯥꯟ ꯆꯦꯟꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯗꯅ ꯁꯨꯛ ꯋꯥꯅ ꯂꯩꯅꯔꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯏꯚꯤꯛꯁꯟꯅꯦꯅ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯌꯨꯝ ꯀꯩ ꯑꯃꯨꯛ ꯁꯤꯗꯣꯛꯅꯔꯦ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯁꯠ ꯇꯧꯍꯟꯈꯤꯕ ꯋꯥꯅꯤ ꯏꯚꯤꯛꯁꯟꯗ ꯂꯥꯟꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯆꯠꯅꯔ ꯂꯩꯅꯔꯤ ꯃꯇꯝꯁꯦ ꯏꯚꯤꯛꯁꯟ ꯑꯃꯨꯛ ꯁꯠ ꯇꯧꯁꯜꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯔꯤꯝꯇ ꯇꯧꯕꯕꯨꯗꯤ ꯉꯝꯗꯧ ꯅꯠꯇꯦ ꯑꯗꯨꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯣꯛꯑꯦꯕ ꯀꯔꯤꯅꯣꯅ ꯇꯧꯔꯤꯁꯦ ꯈꯟꯕꯗ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯩ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯃꯈꯥꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯥꯏ ꯆꯥꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯨꯕꯩ ꯀꯣꯝꯄꯥꯛ ꯄꯨꯈꯝ ꯑꯄꯥꯛꯄꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯁꯨꯖꯜꯂꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯀꯥꯡꯍꯧ ꯑꯃ ꯌꯥꯎꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩꯔꯦ ꯌꯦꯔꯨꯝ ꯇꯧꯔꯦ ꯇꯧꯔꯣ ꯌꯦꯡꯉꯦ ꯅꯪꯁꯨ ꯇꯧꯔꯣ ꯅꯪꯁꯨ ꯗꯥꯟꯁ ꯇꯧꯔꯣ ꯍꯥꯎꯕꯤ ꯄꯤꯖꯗꯧꯔꯕꯅꯤ ꯗꯥꯟꯁ ꯇꯧꯔꯣꯁꯦ ꯅꯪꯒꯤ ꯗꯥꯟꯁ ꯂꯣꯗꯣ ꯁꯨꯃꯥꯡꯗ ꯅꯍꯥꯟ ꯏꯆꯦ ꯍꯣꯏꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯊꯕꯛꯇꯣ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯅꯣꯡ ꯇꯥꯕꯒ ꯀꯔꯤꯒ ꯑꯃꯨꯛ ꯂꯦꯞꯁꯜꯂꯨꯔꯦ ꯑꯗꯣ ꯑꯃꯨꯛ ꯍꯧꯕꯅꯦꯕ ꯉꯔꯥꯡ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯍꯧꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯆꯧ ꯍꯧꯒꯦ ꯇꯧꯔꯤ ꯅꯨꯡꯊꯤꯟꯗꯧꯔꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯁꯨꯃꯥꯡꯗ ꯏꯁꯩ ꯊꯥꯔꯒ ꯃꯌꯥꯝ ꯊꯕꯛ ꯁꯨꯕꯒꯤ ꯏꯁꯩ ꯊꯥꯔꯒ ꯂꯩꯕꯁꯤꯗ ꯆꯪꯁꯜꯂ ꯃꯥꯅ ꯗꯥꯟꯁ ꯍꯦꯛꯇ ꯌꯥꯎ ꯂꯩꯔꯝꯃꯤꯅꯦꯃꯤ ꯉꯁꯤꯗꯤ ꯆꯧ ꯍꯧꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯗꯣ ꯆꯧ ꯍꯧꯕꯗꯤ ꯑꯩ ꯎꯠꯂꯛꯑꯔꯣꯏꯒꯦ ꯉꯍꯥꯟ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯎꯠꯂꯔꯣꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯍꯧꯕ ꯃꯌꯥꯝ ꯂꯩ ꯅꯨꯡ ꯈꯔ ꯒꯝꯂꯥꯗ ꯊꯥꯍꯧꯒꯦ ꯂꯩ ꯀꯩꯀꯥ ꯈꯔ ꯁꯤꯟꯗꯣꯛꯏꯕꯀꯣ ꯏꯅꯦ ꯍꯣꯏꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯣ ꯒꯝꯂꯥꯗ ꯈꯔ ꯁꯪꯗꯣꯛꯍꯧꯒꯦ ꯑꯗꯨꯗꯨꯒ ꯊꯥꯖꯤꯜꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗꯒꯤ ꯍꯧꯈꯤꯕꯅꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯅ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯁꯨ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯥ ꯌꯥꯝ ꯍꯣꯡꯖꯥꯅꯤ ꯁꯤꯗ ꯁꯤ ꯐꯥꯏꯌꯦꯅ ꯂꯧꯔꯛꯄꯅꯦ ꯊꯣꯡꯉꯒꯦ ꯅꯨꯡꯗꯥꯡꯒꯤ